ꯃꯌꯥꯝꯕꯨ ꯃꯤꯔꯥꯊꯣꯛꯆꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯁꯪꯒꯣꯏ ꯑꯃꯗꯅꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯐꯖꯔꯕ ꯂꯩꯁꯤꯡꯅ ꯂꯩꯇꯦꯡ ꯇꯧꯔꯤ꯫ ꯁꯪꯒꯣꯏꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗꯅꯤ ꯐꯖꯔꯕꯤ ꯑꯋꯥꯠꯄ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯅꯤꯅ ꯊꯦꯛꯅ ꯊꯦꯛꯅ ꯂꯩꯗꯨꯅ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯄꯨꯡ ꯑꯃꯗꯤ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯖꯒꯣꯏ ꯑꯗꯨꯒꯤ ꯃꯒꯨꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯆꯪꯈꯣꯟꯅ ꯐꯖꯕꯤ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯃꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯌꯥꯗ ꯍꯌꯦꯡ ꯆꯪꯗꯧꯔꯤ." ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ, "ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯆꯣꯏꯗꯣ?" ꯂꯣꯌꯥꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ, "ꯑꯁꯦꯡꯕꯅꯤꯃꯤ ꯅꯪꯕꯣ, ꯍꯌꯦꯡ ꯆꯪꯗꯧꯔꯤꯃꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯖꯒꯣꯏꯁꯦ ꯉꯥꯏꯍꯥꯛꯇ ꯌꯦꯡꯒꯦ." ꯑꯁꯨꯝꯅ ꯐꯖꯔꯕ ꯖꯒꯣꯏ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ, "ꯏꯇꯥ, ꯉꯁꯤꯒꯤ ꯖꯒꯣꯏꯁꯦ ꯏꯕꯥꯅꯤ ꯁꯥꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯪꯕꯨꯇ ꯁꯣꯟꯅꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯪꯒꯤ ꯖꯒꯣꯏꯗ ꯂꯣꯏꯅ ꯉꯥꯎꯅꯈ꯭ꯔꯦ." ꯂꯤꯛꯂꯥꯅ, "ꯌꯥꯔꯦ, ꯍꯥꯏꯖꯤꯜꯂꯅꯨ ꯏꯇꯥ. ꯑꯁꯦꯡꯕꯅꯦ, ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯍꯜ ꯂꯣꯏꯅꯃꯛꯅ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯍꯥꯏꯅ ꯁꯣꯟꯅꯔꯦ꯫ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯅꯥꯅꯁꯨ ꯑꯩꯕꯨꯗꯤ ꯁꯣꯟꯅꯗꯦ꯫ ꯅꯪꯅ ꯈꯪꯕꯤꯔꯤꯕ, ꯅꯪꯁꯨ ꯃꯤꯅ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯖꯥ ꯍꯥꯏꯅ ꯁꯣꯟꯅꯔꯤꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯌꯥꯝꯅꯗꯤ ꯅꯪꯅ ꯍꯦꯟꯅ ꯄꯥꯝꯅꯩꯗꯅ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯤꯗꯅꯤ, ꯅꯠꯇ꯭ꯔꯥ?" ꯂꯤꯛꯂꯥ ꯅꯣꯛꯐꯦꯠꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯌꯥꯔꯦꯍꯦ ꯅꯪꯁꯤꯗꯤ, ꯁꯛꯀꯤ ꯋꯥꯗꯤ ꯅꯪꯁꯨ ꯌꯥꯝ ꯐꯖꯩꯅ꯫ ꯑꯗꯣ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯦ, ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ." "ꯍꯣꯏ ꯏꯇꯥ." ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯔꯣꯏꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯂꯤꯛꯂꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯂꯤꯛꯂꯥ ꯑꯅꯤꯅ ꯃꯌꯨꯝ ꯍꯟꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ, "ꯂꯤꯛꯂꯥ." ꯂꯤꯛꯂꯥꯅ, "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯆꯥ ꯏꯕꯨꯡꯉꯣ?" ꯊꯧꯕꯅ, "ꯉꯁꯤꯗꯤ ꯅꯪꯒꯤ ꯖꯒꯣꯏꯗꯣ ꯌꯥꯝꯅ ꯐꯖꯩ." ꯂꯣꯌꯥꯅ, "ꯌꯥꯝ ꯐꯖꯩ. ꯐꯖꯃꯟꯗꯅ ꯃꯌꯥꯗ ꯍꯌꯦꯡ ꯆꯪꯕ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯎꯅꯔꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯕꯨꯡ ꯂꯣꯌꯥ?" "ꯑꯁꯦꯡꯕꯅꯤ ꯂꯤꯛꯂꯥ, ꯑꯩꯅ ꯃꯌꯥꯗ ꯆꯪꯒꯦ ꯇꯧꯕ ꯍꯌꯦꯡꯗꯣ ꯍꯨꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯥꯡꯒꯁꯦ ꯁꯣꯛꯊꯔꯤ." ꯊꯧꯕꯅ, "ꯏꯇꯥꯎ, ꯌꯥꯔꯦ, ꯅꯪ ꯁꯤꯗꯤꯕ." ꯂꯥꯏꯖꯅ, "ꯏꯇꯥ, ꯊꯦꯡꯖꯤꯜꯂꯛꯂꯦ, ꯆꯠꯂꯁꯦ." "ꯃꯆꯥ ꯏꯕꯨꯡꯉꯣ, ꯉꯥꯛꯄꯤꯒꯅꯤ. ꯅꯆꯟ ꯑꯩꯈꯣꯏ ꯊꯦꯡꯂꯦ, ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯖꯅ ꯂꯤꯛꯂꯥꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠꯇꯧꯅ ꯑꯃꯨꯛꯇꯪ ꯊꯧꯕꯗ ꯌꯦꯡꯂꯝꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯌꯥꯅ, "ꯀꯩꯅꯣ, ꯃꯁꯤꯒꯤ ꯂꯥꯏꯖ ꯍꯩꯕꯤ ꯀꯧꯖꯤꯡ ꯃꯥꯟꯕꯤ ꯅꯨꯄꯤꯁꯤꯅ ꯂꯤꯛꯂꯥꯁꯤ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯤꯁꯤꯅ? ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ. ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯃꯕꯨꯛꯆꯦꯜ ꯏꯁꯦꯡ ꯁꯦꯡꯗꯕ ꯃꯥꯜꯂꯤ. ꯍꯩꯈ꯭ꯔꯦ ꯅꯪ ꯑꯃ ꯃꯤ ꯌꯦꯡꯕ ꯌꯥꯝꯅ." "ꯈꯔ ꯍꯩꯖꯩ ꯑꯩꯗꯤ. ꯅꯪꯒꯨꯝꯕ ꯃꯤꯒꯤ ꯃꯇꯧ ꯈꯪꯗꯕ ꯑꯄꯪꯖꯥꯎꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ. ꯍꯧꯖꯤꯛ ꯑꯄꯪꯖꯥꯎ ꯑꯩꯅ ꯐꯨꯊꯔꯛꯂꯗꯤ ꯑꯁꯦꯡꯕ ꯅꯪ ꯅꯈꯣꯡꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯀꯞꯀꯅꯤ." "ꯏꯍꯦ, ꯅꯅꯥꯏ ꯂꯥꯟꯖꯔꯤ, ꯅꯅꯥꯏ ꯂꯥꯟꯖꯔꯤ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯇꯁꯦꯡꯅ ꯀꯤꯗꯨꯅ ꯇꯧꯕ ꯅꯠꯇꯦ, ꯊꯧꯕꯗ ꯀꯔꯦꯝꯅꯔꯤꯕꯅꯤ꯫ ꯊꯧꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁ, ꯏꯇꯥꯎ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ. ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯁꯤꯗꯤ ꯏꯇꯥꯎ." ꯊꯧꯕ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯣꯌꯥꯅ ꯊꯧꯕꯗ ꯀꯣꯏꯗꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯖꯩ꯫ ꯊꯧꯕꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯅ ꯅꯥꯄꯟ ꯌꯥꯎꯗꯦ, ꯏꯆꯝ ꯆꯝꯖꯩ꯫ ꯑꯗꯨꯅꯕꯨ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯑꯃꯒꯤ ꯃꯆꯥꯒ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯂꯤꯛꯂꯥꯅ, "ꯏꯇꯥ, ꯀꯩꯅꯣ ꯅꯪꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯎꯠꯂꯤꯕ ꯅꯇꯧ ꯑꯗꯨꯕꯣ? ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯅꯇꯧꯗꯣ ꯂꯩꯕꯥꯛ ꯃꯆꯥꯗꯕ ꯈꯔ ꯋꯥꯠꯇ꯭ꯔ ꯏꯇꯥ?" ꯂꯥꯏꯖꯅ, "ꯑꯄꯪꯕꯤ, ꯀꯣꯅꯨꯡꯒꯤ ꯃꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕꯗ ꯃꯥꯡꯖꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ
nang khangdabra adugi sumathakta majai bungose mityenga mai itau tawi nangonda adugini aina nangbu majai bungogi mamangda kuina lehaningdribasi khangzadribema nangsima nabuk yamna lui khara sufana khandu adui sumathakta majai bungodi yamna samjabani manaibu icham samna machalamagum khanjabani magi chamsamba mityengi marumda leiriba nangba apami hobagi mityeng adudi nangdi uba ngamdabra apangbi nata aina haibi haurishini majai bungoga kaya naksinarunu mahang mityeng na yinga matawi hoi hoi ita wakhal leibi asingbi nangna haibado ai ngakna chachage asumna nupi anidu mayum mayum da hanakhirami likla mama machadu tarak tarak leijai likla nu konungda jagoi saraga phanglakpa selna imong punai adubu laijadi sel paiba imungi machani magidi awatpa amata leiramde mathangi numitni laija likla hoba laklami tharikna laija nang laklabro nangi na da solution ba loikrabani hoi ma liklana loire ita jalasi ima chalukhige asumna nupi anido konung tamna laklami ngasisu konunggi laikol amada jagoi gi thoram ama silami likla amadi laija makhoi anisu jagoi gi thoram adugi ahobada jagoi gi sathek tamlami nupi amana phajakreda jagoi sabi likla se amana amo magi jagoi sathek se pukning huna ningthijai nupi amana mo adune masakne matawni awatpa leite phajabagi lairembi haibado likla gumna phajaramgadra jagoi yenglibi konunggi leimasingna likla gi phajabata busone haine kanagumba kharanadi likla haibi nupi ase phajabagi haurakphamne haina magi jagoi da ngawdaba kanasu leiramde asum tawduna likla amadi laija makhoi anigi jagoi loikhirami haina balai phajaba leirabadi athibasu lei nungsibiba mi leirabadi yeknaba mi su lei haina nupi anido mayum hannaba haina sanathong tamna lakpadu ubada hana makhoi ba lakpa ngairamba thambalna hairaklami asigi nupi ani ase nungsikhidre magi likla haibi hingchabi manbi se masina mahele nungsidaba aina nupi amana hingchabi di mandida lairimbi budi mali nupi amana mo adune aisu yam nukside machin makha pharini haina miga se pangkauda kauradana kai thuena tawja sari banu khangde nupi amaduna muk hairaklami aisu nukside maram budi leite aina ma nuksidabagi adwa nongdi nukside thambalna aina yam nuksidrise ataigi nati mana machai bungoga yamna naksinana bohotnai masidane aina masigi nupi se nuksidrise nupi amana magi se machai bungogi manglan ga mangliba jalo lukkhrabi macha se thambalna machindo haipe chingkhalaga noklaga asumna hairaklami lukkhrabi macha mana machai bungogi manglan mangladi mangphauna dana adum mapunchi se loijaredana nupi amana amu thikne bana thak wangba pambasidi karida hairuni huina amangba pambagumbani asi haina nupi singdo yam usitaba minok amanokli liklana as iche thambal hoigi kangu se asida muk leire yam haina demi laijana ayaurishidi moigi hui sajen biman bi kangu se miyam usitaba haibra haibune nongma aiga chainaba soidrabani nupi ani do asum lakpana thambal hoigi kangu na leiriba mafam du yausilaklame thambalna ngai kho liklana kai haige je nangna machai bungodi yam naksina na bohanari do matungda di doganu madu aina yade kari noi je aidi nongmata machai bungoda naksina na bohana khiba leijade ibema aikhoina paliba mitche leitengi panba nate mitmang sida nangna machai bungoda naksina na bohanari do aina khanglamoi haina khanbra nupi amanamo ibema phajana hairingai nang machai bungodagi lapthokso natrabadi nang kaya aphaba oiroi laijana kaino iche khoina haibiribu wafamduba aigi itana kari kaiba tawkhrage thambalna laija nangi nata se nangna khara wakhal ta halu mana machai bungogi wakhal sagaliba se oiroi makha tana machai bungoga hek naksina na bohnarabadi aina kaidawrki yengo liklana aidi
ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯁꯥꯒꯠꯈꯤꯕ ꯂꯩꯇꯦ ꯏꯆꯦꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕꯁꯦ ꯀꯩꯅꯣ ꯅꯅꯥꯎꯗꯤ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯦ ꯊꯝꯕꯥꯜꯅ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤꯅꯦ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯍꯥꯏꯈ꯭ꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯍꯦꯛ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯃꯅ ꯀꯩꯗꯧꯗꯣꯏꯅꯣ ꯏꯇꯥ ꯊꯝꯕꯥꯜ ꯅꯪꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨꯗ ꯍꯥꯏ ꯃꯈꯥꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯊꯝꯕꯥꯜ ꯃꯃꯤꯠꯇꯣ ꯐꯩꯅ ꯃꯇꯥꯗꯨꯗ ꯌꯦꯡꯉꯤ ꯂꯤꯛꯂꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦꯅ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯁꯤꯕꯣ ꯑꯩꯁꯤꯕꯨ ꯏꯆꯦꯈꯣꯏꯒꯤ ꯉꯥꯡꯕꯝꯂꯣ ꯍꯦ ꯃꯁꯤ ꯃꯆꯤꯟꯒꯁꯤ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯅꯪꯕꯨ ꯑꯩꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯂꯥꯏꯖꯅ ꯅꯪꯅ ꯀꯔꯤ ꯑꯣꯏꯔꯗꯅ ꯇꯥꯟꯊꯣꯛꯇꯧꯔꯤꯒꯦ ꯊꯝꯕꯥꯜꯅ ꯑꯩꯁꯦ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯔꯕ ꯃꯥꯜꯂꯦ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯂꯨꯈ꯭ꯔꯥꯕꯤ ꯅꯃꯥ ꯅꯆꯥꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯃꯆꯥ ꯏꯕꯨꯡꯉꯣꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯁꯤꯡꯗꯨꯒ ꯆꯠꯈꯤꯔꯝꯃꯤ ꯂꯤꯛꯂꯥꯅ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯒꯦ ꯈꯪꯗ꯭ꯔꯦꯗ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯦ ꯍꯥꯏꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯉꯤ ꯂꯥꯏꯖꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯃꯆꯥ ꯏꯕꯨꯡꯉꯣꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯁꯤꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯅꯣꯡꯃ ꯑꯩꯅ ꯃꯁꯝꯁꯦ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯅꯛꯁꯤꯟꯅꯕꯗꯤ ꯍꯣꯠꯅꯔꯨꯗꯦꯗꯅ ꯃꯥꯅꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯕꯁꯨ ꯅꯪꯅ ꯁꯥꯗꯅꯕ ꯍꯣꯠꯅꯔꯣ ꯂꯤꯛꯂꯥꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯤꯛꯂꯥꯒ ꯑꯅꯝꯕ ꯃꯇꯝꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯕꯨ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯆꯥꯁꯤꯡꯅꯗꯤ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯀꯥꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯏꯇꯥ ꯃꯆꯥ ꯏꯕꯨꯡꯉꯣꯁꯦ ꯂꯩꯔꯦ ꯌꯥꯔꯤꯈꯩ ꯃꯥꯒ ꯀꯌꯥ ꯑꯣꯟꯁꯤꯟꯅꯒꯅꯨ ꯉꯔꯥꯡ ꯃꯤꯅ ꯉꯥꯡꯂꯝꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯏꯇꯥ ꯑꯩ ꯑꯣꯟꯁꯤꯟꯅꯔꯣꯏꯒꯦ ꯑꯗꯨꯅꯤ ꯏꯇꯥ ꯃꯥꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯤꯒꯤ ꯃꯃꯤꯠꯇꯗꯤ ꯅꯪꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯎꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪ ꯄꯪꯅꯨꯀꯣ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯥꯛꯄꯅ ꯊꯧꯕ ꯍꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯊꯧꯕꯅ ꯂꯤꯛꯂꯥ ꯂꯥꯏꯖꯂꯣꯟꯅ ꯃꯇꯥꯒꯤ ꯅꯥꯄꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ ꯏꯇꯥ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ ꯊꯧꯕ ꯑꯃꯨꯛꯀꯁꯨ ꯂꯤꯛꯂꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯀꯩ ꯋꯥꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯗ ꯁꯨꯝ ꯁꯥꯟꯅꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯂꯥꯏꯖꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯖꯒꯣꯏ ꯎꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯂꯣꯌꯥꯅ ꯍꯩ ꯃꯁꯤ ꯅꯨꯄꯤ ꯍꯩꯄꯥꯔꯤꯁꯤꯃ ꯍꯩꯄꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯏꯕꯨꯡ ꯍꯩꯄꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯖꯒꯣꯏ ꯎꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯖꯕꯅꯤ ꯂꯤꯛꯂꯥꯅ ꯑꯃꯨꯛ ꯃꯆꯥ ꯏꯕꯨꯡꯉꯣ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯤꯛꯂꯥ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯂꯤꯛꯂꯥꯁꯨ ꯊꯧꯕꯒ ꯂꯣꯏꯅꯅ ꯂꯩꯀꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯩꯀꯣꯜ ꯌꯧꯔꯕꯗ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯤꯛꯂꯥ ꯑꯩ ꯅꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯕꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯤꯛꯂꯥ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯌꯨ ꯅꯠꯇꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯅꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯖꯔꯣꯏ ꯅꯨꯡꯁꯤꯕꯗꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯂꯤꯛꯂꯥ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯈꯛ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯅꯤ ꯅꯆꯟꯗꯤ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯁꯥꯕꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯇꯩꯗꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯄꯤꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯩꯅ ꯊꯥꯖꯩ ꯃꯗꯣ ꯆꯤꯟꯗ ꯍꯥꯏꯕꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯗꯧꯅꯨꯡꯗ ꯃꯗꯣ ꯏꯅꯤꯡꯊꯧꯅ ꯌꯥꯔꯛꯂꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒ ꯃꯆꯥ ꯏꯕꯨꯡꯉꯣꯒꯗꯤ ꯃꯥꯂꯦꯝꯒꯗꯤ ꯌꯥꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯗꯨ ꯄꯨꯝꯕ ꯑꯩꯅ ꯌꯥꯍꯟꯒꯅꯤ ꯁꯨꯞꯅꯇꯒꯤ
ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯕꯤꯌꯨ ꯉꯥꯛꯄꯤꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯆꯜꯗꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ ꯅꯆꯜ ꯖꯒꯣꯏ ꯎꯠꯄ ꯊꯦꯡꯈ꯭ꯔꯦ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣ ꯂꯤꯛꯂꯥ 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 ꯊꯧꯕ ꯂꯤꯛꯂꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯦ ꯂꯤꯛꯂꯥ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯇꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ ꯂꯥꯏꯖꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯂꯤꯛꯂꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯤ ꯏꯇꯥ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯖꯅ ꯏꯇꯥ ꯅꯪ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯗ ꯄꯪꯊꯒꯅꯨ ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯀꯥꯎꯒꯅꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯅꯕ ꯁꯤꯟꯕꯅꯤ ꯅꯠꯇꯦ ꯏꯇꯥ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯃꯥ ꯈꯜꯂꯝꯂꯣꯏ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯄꯪꯈ꯭ꯔꯦꯗ ꯏꯇꯥ ꯅꯪꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯆꯝꯕ ꯁꯥꯕꯅꯤ ꯃꯅꯨꯡꯗꯗꯤ ꯁꯛꯂꯣꯟ ꯑꯃ ꯑꯣꯏꯔꯝꯗꯣꯏꯅꯤ ꯄꯪꯒꯅꯨ ꯏꯇꯥ ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯥꯡꯗ ꯅꯪꯕꯨ ꯊꯨꯅꯕ ꯑꯐꯕ ꯑꯆꯝꯕ ꯃꯤ ꯁꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯁꯤꯔꯥ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯂꯒꯅ ꯏꯃꯥꯒ ꯑꯩꯒꯅ ꯀꯔꯤ ꯁꯨꯗꯨꯅ ꯆꯥꯕ ꯀꯣꯅꯨꯡꯁꯤꯗ ꯖꯒꯣꯏ ꯁꯥꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯥ ꯏꯆꯥ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯒꯅ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯔꯤꯁꯦ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯇꯣꯏꯅꯣ ꯑꯗꯨꯏ ꯁꯔꯨꯛ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯣ ꯌꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯂꯤꯛꯂꯥꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯊꯧꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯤꯛꯂꯥꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖꯅ ꯁꯦ ꯅꯥꯆꯣꯝꯁꯦ ꯃꯅꯝ ꯅꯝꯃꯨꯅꯦ ꯃꯅꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯍꯩꯃꯥ ꯃꯅꯝꯁꯦ ꯏꯪ ꯏꯪ ꯂꯥꯎꯅ ꯅꯨꯡꯁꯤꯌꯦ ꯅꯥꯆꯣꯝꯁꯦ ꯆꯤꯜꯂꯣ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯒꯅꯤ ꯍꯣꯏ ꯆꯤꯟꯒꯦ ꯑꯁꯤ ꯍꯥꯏꯅ ꯅꯥꯆꯣꯝꯗꯣ ꯂꯤꯛꯂꯥꯅ ꯂꯧꯔꯒ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯄꯗ ꯆꯤꯟꯁꯤꯜꯂꯤ ꯂꯥꯏꯖꯅ ꯌꯥꯝ ꯄꯛꯆꯔꯦ ꯅꯪꯉꯣꯟꯗ ꯑꯗꯣ ꯅꯥꯆꯣꯝꯗꯣ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯆꯦꯠꯅ ꯑꯩꯅꯤ ꯈꯜꯂꯒ ꯊꯝꯖꯤꯜꯂꯨꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯖꯤꯟꯒꯦ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯅꯤ ꯂꯤꯛꯂꯥ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯂꯝꯃꯤ ꯃꯀꯣꯛ ꯑꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ ꯑꯩꯃ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ ꯑꯩ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯁꯤꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯂꯥꯏꯖ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯂꯥ ꯑꯃ ꯍꯦꯛꯂꯗꯨꯅ ꯃꯗꯨꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯃꯇꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯁꯤ ꯏꯁꯤꯡꯁꯦ ꯀꯣꯛꯇ ꯈꯔ ꯊꯥꯔꯛꯀꯦ ꯅꯈꯣꯡꯁꯤꯁꯨ ꯇꯤꯡꯊꯣꯛꯑꯣ ꯈꯣꯡꯌꯥꯗꯁꯨ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯟꯁꯤ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯏꯁꯤꯡ ꯊꯥꯔꯛꯄꯗꯒꯤ ꯂꯤꯛꯂꯥ ꯃꯀꯣꯛ ꯉꯥꯎꯕ ꯈꯔ ꯐꯔꯛꯂꯝꯃꯤ ꯈꯔ ꯐꯔꯕꯣ ꯏꯇꯥ ꯈꯔ ꯐꯔꯦ ꯑꯗꯨ ꯏꯇꯥ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯑꯩ ꯉꯁꯤꯗꯤ ꯄꯣꯊꯥꯔꯨꯔꯒꯦ ꯌꯨꯝꯗ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯪꯒꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯤꯛꯂꯥꯅ ꯏꯃꯥ ꯏꯃꯥ ꯊꯥꯔꯤꯛꯅ ꯇꯥꯔꯦ ꯇꯥꯔꯦ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯗꯒꯤ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯅ ꯍꯜꯂꯛꯂꯕꯅꯤ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯑꯩꯕꯨ ꯍꯧꯗꯣꯔꯛꯀꯅꯨ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯔꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯤꯛꯂꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯀꯣꯅꯨꯡꯗꯁꯨ ꯂꯤꯛꯂꯥ ꯃꯁꯥ ꯉꯝꯗꯗꯨꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯊꯧꯕꯅꯁꯨ ꯇꯥꯔꯝꯃꯤ ꯊꯧꯕ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯇꯨꯝꯂꯝꯕꯗꯒꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤꯀꯥꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯊꯥꯔꯤꯛꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯏꯃꯥ ꯏꯁꯥꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯌꯥꯝꯅ ꯋꯥꯏ ꯏꯁꯥꯁꯦ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯏ ꯁꯦꯁꯦ ꯏꯃꯥ ꯐꯤꯁꯤꯅ ꯅꯁꯥꯗꯨ ꯅꯥꯟꯕꯤꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ ꯇꯨꯝꯕ ꯊꯦꯝꯃꯨ ꯁꯥꯕꯁꯤꯗ ꯑꯣꯂꯥꯡꯗꯅ ꯇꯧꯔꯤꯅꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯂꯤꯛꯂꯥꯕꯨ ꯇꯨꯝꯅꯕ ꯍꯥꯏꯅ ꯁꯨꯝꯕꯤꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯂꯥꯏꯖ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯏꯇꯥꯕꯨ ꯃꯁꯥ ꯈꯔ ꯐꯔꯕ꯭ꯔꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯥꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯍꯨꯃꯥꯡ ꯀꯥꯡꯉꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯃꯥ
ꯅꯆꯥ ꯏꯇꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯖꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯏꯇꯥ, ꯍꯛꯆꯥꯡꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ? ꯈꯔꯗꯤ ꯐꯩ, ꯑꯗꯣ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯣꯝꯆꯥꯛꯅꯩ꯫ ꯀꯥꯂꯦꯟ ꯑꯣꯏꯕꯁꯤꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯣ ꯀꯣꯛꯇꯤ ꯉꯥꯎꯔꯤꯕ꯭ꯔꯣ? ꯀꯣꯛꯁꯦ ꯑꯃꯨꯛꯇꯤ ꯉꯥꯎꯏ꯫ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯜꯂꯣ, ꯆꯥꯕ ꯋꯥꯠꯇꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤꯔ꯫ ꯁꯦꯝꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ, ꯁꯤ ꯆꯥꯁꯤꯜꯂꯣ, ꯅꯊꯟ ꯆꯥꯊꯣꯛꯑꯣ, ꯅꯁꯥ ꯊꯨꯅ ꯀꯟꯈꯠꯅꯕ꯫ ꯍꯣꯏ, ꯑꯩ ꯏꯊꯟꯇ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ꯫ ꯍꯧꯖꯤꯛ ꯆꯥꯊꯣꯛꯑꯣ, ꯑꯩ ꯂꯩꯔꯤꯉꯩꯗ꯫ ꯀꯩꯒꯤ? ꯍꯣꯔꯦꯟ ꯀꯅꯥ ꯈꯪꯅꯤ, ꯑꯩ ꯆꯠꯈ꯭ꯔꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯥꯗ꯭ꯔꯗꯤ, ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯆꯥꯔꯣꯕ꯫ ꯅꯪꯁꯤꯗꯤ, ꯍꯣ ꯆꯥꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥ ꯁꯦꯝ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯑꯗꯨꯅꯤꯗꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ, ꯑꯩꯁꯨ ꯀꯣꯅꯨꯡ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯥ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ, ꯑꯝꯇ ꯉꯥꯏꯈꯣ ꯂꯥꯏꯖ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ ꯂꯣꯌꯥ? ꯀꯩꯗꯧꯔꯒꯦ, ꯉꯁꯤꯗꯤ ꯂꯤꯛꯂꯥꯗꯣ ꯀꯣꯅꯨꯡ ꯀꯥꯔꯛꯇ꯭ꯔꯕꯗꯤ? ꯃꯥ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕ? ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯅ ꯍꯥꯏꯍꯧꯋꯤ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯑꯣ, ꯐꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯖ ꯑꯃꯨꯛꯇꯪ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗ ꯌꯦꯡꯂꯝꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ, ꯂꯤꯛꯂꯥꯗꯨꯕꯨ ꯑꯃꯥꯏꯕꯤꯒ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯂꯣꯌꯥꯅ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯊꯧꯕ ꯃꯥꯒꯤ ꯂꯤꯛꯂꯥꯅ ꯅꯥꯏ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯂꯤꯛꯂꯥ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯨꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯃꯉꯛ ꯁꯝꯃꯦꯠꯂꯤ꯫ ꯂꯤꯛꯂꯥ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯖꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯆꯥꯊꯣꯏꯕꯤ, ꯋꯥꯈꯜ ꯑꯝꯇ ꯇꯧꯁꯤ, ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯣ? ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯤꯑꯦ, ꯏꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨ꯫ ꯂꯤꯛꯂꯥ ꯃꯃꯥꯅ ꯏꯟꯕꯤꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯥꯅ ꯀꯣꯟꯕꯤꯗꯨꯅ ꯇꯨꯝꯕ ꯁꯨꯝꯕꯤꯔꯤ꯫ ꯊꯥꯔꯤꯛ ꯃꯆꯥꯗ ꯊꯣꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖꯅ, ꯏꯇꯥ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯂꯤꯛꯂꯥꯅ, ꯈꯪꯗꯦꯗ ꯏꯇꯥ, ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯁꯤꯜꯂꯤ, ꯍꯩꯅꯤꯡꯕ ꯀꯌꯥ ꯐꯥꯎꯗꯦ꯫ ꯀꯣꯛ ꯉꯥꯎꯕꯗꯤ ꯐꯈ꯭ꯔꯕꯣ? ꯀꯣꯛꯄꯨꯗꯤ ꯉꯥꯎꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯩꯅ ꯉꯁꯤꯁꯨ ꯅꯪꯒꯤ ꯁꯦꯝ ꯑꯃ ꯄꯨꯔꯛꯄꯅꯤ, ꯆꯥꯎꯁꯦ꯫ ꯀꯩꯅꯣ ꯏꯇꯥ, ꯅꯪꯒꯤ ꯁꯦꯝꯁꯤꯅ ꯑꯃꯇꯪ ꯄꯨꯔꯛꯏꯁꯤꯅ? ꯍꯣ, ꯂꯩꯖꯍꯧꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯤ, ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ꯫ ꯌꯥꯗꯦ, ꯅꯪꯕꯨ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯂꯤꯅꯤ꯫ ꯑꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣꯗꯗꯤ ꯑꯩꯕꯨ ꯍꯪꯉꯛꯇꯕ꯭ꯔꯥ? ꯍꯪꯉꯛꯑꯦ, ꯑꯩꯅ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯎꯅꯤꯡꯉꯦ ꯏꯇꯥ, ꯅꯣꯡꯃꯒꯤ ꯃꯥꯕꯨ ꯎꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯏꯇꯥ, ꯅꯪ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯂꯥꯞꯊꯣꯛꯅꯧ, ꯅꯈꯣꯏꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯏꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯕꯗꯨ ꯂꯥꯏꯖꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯀꯣꯅꯨꯡꯗ ꯂꯤꯛꯂꯥ ꯌꯥꯎꯗꯅ ꯂꯥꯏꯖ ꯃꯗꯣꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯧꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 8 ꯁꯨꯔꯤ ꯑꯩꯅ ꯂꯤꯛꯂꯥꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯡꯂꯧ ꯁꯛꯇꯝ ꯎꯔꯛꯇꯕ꯫ ꯇꯦꯜꯂꯕ ꯅꯨꯃꯤꯠ 8ꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯨꯝꯖꯥ ꯀꯌꯥ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯂꯣꯌꯥꯅ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯃꯆꯥ ꯏꯕꯨꯡꯉꯣ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯪ ꯌꯦꯡꯈꯤꯁꯤ꯫ ꯂꯥꯛꯇ꯭ꯔꯒꯅ ꯂꯤꯛꯂꯥꯒꯤ ꯁꯪꯒꯥꯏꯗ ꯂꯣꯟꯅ ꯆꯠꯇꯨꯅ ꯂꯤꯛꯂꯥꯒꯤ ꯐꯤꯕꯝ ꯈꯪꯗꯣꯛꯅꯕ ꯑꯩꯅ ꯁꯤꯟꯖꯔꯛꯂꯒꯦ꯫ ꯀꯔꯝꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ? ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯔꯛꯂꯒꯦ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯤꯛꯂꯥ ꯌꯥꯝꯅ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯅ ꯃꯥꯒꯤ ꯃꯃꯤꯡ ꯇꯠꯇꯅ ꯀꯧꯗꯨꯅ ꯃꯥꯕꯨ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤ꯫ ꯂꯤꯛꯂꯥ ꯑꯀꯤꯕ ꯐꯪꯂꯕ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯌꯥꯝ ꯋꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏꯕꯤ? ꯉꯁꯤꯁꯨ ꯑꯃꯨꯛ ꯐꯠꯇꯕ ꯃꯪꯂꯕ꯭ꯔꯥ ꯏꯆꯥꯕꯣ? ꯏꯃꯥ,
ꯑꯩ ꯌꯥꯝꯅ ꯀꯤꯏ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡꯁꯦ ꯎꯔꯤꯕ ꯅꯆꯥꯗꯁꯤꯡꯗ ꯀꯤꯔꯦ ꯏꯃꯥ ꯂꯩꯔꯤꯉꯩ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯤꯒꯅꯤ ꯏꯃꯥ ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯒꯦꯁꯦ ꯇꯨꯝꯊꯣꯛꯑꯣ ꯏꯃꯥꯅ ꯏꯆꯥꯕꯨ ꯁꯪꯕꯤꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯇꯨꯝꯊꯣꯛꯑꯣ ꯑꯁꯨꯝꯅ ꯊꯥꯔꯤꯛꯅ ꯃꯆꯥꯅ ꯇꯨꯝꯕ ꯁꯪꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯉꯁꯤꯁꯨ ꯃꯇꯥꯒꯤ ꯑꯅꯥꯕ ꯍꯪꯕꯅꯦ ꯍꯥꯏꯅ ꯁꯦꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯀꯝꯗꯧꯔꯒꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦꯗ ꯏꯇꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯑꯅꯝ ꯑꯍꯥ ꯏꯆꯣꯠ ꯆꯣꯏ ꯀꯣꯛꯁꯤꯁꯨ ꯉꯥꯎꯐꯤꯡ ꯑꯗꯨꯃꯛ ꯇꯧꯏ ꯑꯗꯨꯒ ꯃꯪꯍꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯁꯦꯝꯁꯨ ꯆꯥꯁꯤꯜꯂꯨ ꯁꯤ ꯆꯥꯔꯒ ꯏꯁꯥꯗꯣ ꯈꯔ ꯀꯟꯈꯠꯄ꯭ꯔꯥ ꯌꯦꯡꯉꯣ ꯅꯪꯒꯤ ꯁꯦꯝꯁꯦ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯄꯨꯔꯛꯇꯣꯏ ꯁꯔꯨꯛ ꯃꯌꯥꯝ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯣ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯒꯦ ꯑꯗꯣ ꯏꯃꯥꯗꯤ ꯎꯗꯦꯅ ꯑꯃꯥꯏꯕ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯊꯥꯔꯤꯛ ꯑꯅꯥꯟꯕ ꯐꯤ ꯁꯦꯠꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯥ ꯅꯪꯕꯨ ꯅꯇꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯔꯣ ꯏꯃꯥ ꯑꯗꯣ ꯏꯃꯥꯕꯨ ꯀꯥꯏꯗ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯒꯤ ꯅꯇꯥꯁꯦ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯀꯤꯕ ꯁꯛꯇꯝ ꯌꯥꯝ ꯎꯏ ꯃꯀꯣꯛꯁꯨ ꯉꯥꯎꯏ ꯁꯣꯔꯁꯨ ꯐꯨꯜꯂꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯃꯥꯅꯅꯦ ꯑꯃꯥꯏꯕ ꯑꯃꯗ ꯇꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯑꯃꯥꯏꯕꯤꯅꯤ ꯃꯥꯕꯨ ꯌꯦꯡꯍꯟꯁꯤ ꯅꯆꯥꯅ ꯍꯌꯦꯡꯃꯛ ꯄꯨꯖꯔꯛꯂꯒꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯔꯗꯤ ꯐꯖꯅꯁꯨ ꯌꯦꯡꯕꯤꯅꯤ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯖꯔꯛꯂꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯤ ꯃꯇꯝꯗꯅꯤ ꯂꯤꯛꯂꯥꯗꯨ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃ ꯑꯃꯨꯛ ꯃꯪꯂꯝꯃꯤ ꯑꯃꯨꯕ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨം ꯆꯤꯡꯂꯤ ꯂꯤꯛꯂꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯂꯤꯛꯂꯥ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯑꯃꯒꯨꯝ ꯃꯗꯣ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯅ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯑꯍꯩꯃꯥ ꯂꯥꯏꯖꯥ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯏꯅꯥꯎꯁꯤꯅ ꯂꯥꯏꯖꯒꯤ ꯃꯗꯣꯝꯆꯥꯅꯦ ꯍꯥꯏꯕꯗꯨꯔꯥ ꯂꯥꯏꯕꯤꯅ ꯃꯥꯅꯤ ꯏꯆꯦ ꯂꯦꯡꯁꯤꯟꯕꯤꯌꯨ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯏꯅꯥꯎ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯑꯅꯥ ꯂꯥꯏꯌꯣꯡꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯏꯅꯥꯎꯒꯤ ꯑꯋꯥꯃꯟ ꯅꯆꯦꯝꯅ ꯄꯤꯖꯒꯦ ꯅꯆꯦ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯥꯏꯕꯤꯅ ꯏꯆꯥꯒꯤ ꯃꯇꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ ꯀꯔꯤꯒꯤ ꯑꯋꯥꯃꯟꯅꯣ ꯅꯅꯥꯎ ꯂꯧꯖꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯅꯕ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯀꯗꯥꯏ ꯑꯅꯥꯕ ꯑꯉꯥꯡꯗꯨꯕꯨ ꯃꯤꯍꯨꯟ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯈꯨꯗꯥꯡꯗꯣ ꯅꯗꯣꯝꯆꯥꯗ ꯑꯃꯨꯛꯇ ꯄꯤꯌꯨꯁꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤꯅ ꯂꯤꯛꯂꯥꯕꯨ ꯀꯨꯞꯅ ꯌꯦꯡꯂꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯃꯥꯒꯤꯁꯦ ꯂꯥꯏꯑꯣꯛꯅꯕꯅꯤ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯐꯅꯤꯗ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯏꯆꯥꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯈꯣꯏꯌꯨꯝ ꯂꯥꯏ ꯃꯈꯣꯏꯒꯤꯅꯦ ꯆꯥꯛ ꯊꯥꯛ ꯄꯤꯖꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯝꯃꯤ ꯊꯥꯔꯤꯛꯅ ꯑꯋꯥꯃꯟ ꯄꯤꯔꯕꯁꯨ ꯂꯥꯏꯕꯤꯅ ꯏꯆꯥꯒꯤꯕꯨ ꯀꯔꯤꯒꯤ ꯂꯧꯗꯣꯏꯅ ꯍꯥꯏꯅ ꯑꯋꯥꯃꯟ ꯂꯧꯔꯝꯗꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯥꯏꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯐꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯆꯣꯏꯔꯣꯟꯗꯣꯟꯕ ꯑꯉꯥꯎꯕꯤꯒ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕ ꯍꯦꯟꯖꯤꯜꯂꯝꯃꯤ ꯂꯥꯏꯖꯁꯨ ꯑꯃꯥꯏꯕꯤ ꯑꯣꯏꯕꯤ ꯃꯗꯣꯝꯆꯥ ꯄꯨꯔꯒ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯊꯥꯔꯤꯛ ꯑꯅꯧꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯒꯗꯕꯁꯨ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕ ꯑꯃꯗꯤ ꯂꯣꯌꯥ ꯆꯨꯍꯤ ꯌꯣꯟꯕ ꯁꯥꯗꯨꯅ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯣꯌꯥꯅ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯊꯥꯔꯤꯛꯅ ꯀꯅꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯂꯣꯌꯥꯅ ꯏꯃꯥꯒꯨꯝꯂꯕꯤ ꯆꯨꯍꯤ ꯈꯤꯇ ꯂꯩꯕꯤꯍꯧ ꯌꯥꯝꯅ ꯍꯧꯕ ꯆꯨꯍꯤꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯆꯨꯍꯤ ꯂꯧꯔꯔꯣꯏꯗ ꯂꯧꯕꯤꯌꯣ ꯏꯃꯥ ꯌꯥꯝ ꯍꯣꯡꯅ ꯄꯤꯖꯔꯝꯒꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯤꯛꯂꯥꯗꯨ ꯖꯒꯣꯏ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯉꯪꯂꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯂꯤꯛꯂꯥꯅ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯀꯜꯂꯛꯄ ꯃꯤ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯇꯠꯇꯅ ꯑꯩꯒꯤ ꯅꯥꯄꯁꯤꯗ ꯍꯥꯏ ꯊꯥꯔꯤꯛꯅ ꯏꯍꯦ ꯕꯦꯝꯃ
ꯅꯪꯕꯨ ꯆꯪꯂꯣꯅꯦ ꯏꯃꯨꯡꯗ ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯅꯣ ꯃꯤ ꯖꯒꯣꯏ ꯁꯥꯕꯁꯦ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯃꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯦ ꯃꯤ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯕꯅꯤ ꯅꯪꯕꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯪꯂꯣꯅꯦ ꯅꯪꯕꯨ ꯏꯃꯨꯡꯗ ꯂꯤꯛꯂꯥ ꯃꯃꯥꯗ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯪꯒꯣꯜꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯆꯨꯍꯤꯁꯦ ꯏꯃꯥ ꯂꯧꯔꯔꯣꯏ ꯍꯣꯏ ꯐꯔꯦ ꯏꯃꯥꯅ ꯂꯧꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯂꯤꯛꯂꯥꯒꯤ ꯃꯇꯧ ꯎꯕꯗ ꯊꯧꯕ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯣꯌꯥꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯥꯈꯪ ꯑꯅꯤꯁꯦ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯗ ꯍꯩꯅꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯏꯕꯨꯡ ꯆꯨꯍꯤ ꯌꯣꯟꯕ ꯅꯈꯣꯏ ꯑꯅꯤꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯏꯃꯥꯗꯤ ꯆꯨꯍꯤ ꯂꯧꯔꯣꯏꯅꯦ ꯅꯣꯏꯕꯣ ꯍꯩꯃꯥ ꯏꯃꯥꯔꯥ ꯑꯃ ꯌꯥꯎꯔꯛꯂꯤꯁꯤꯕꯣ ꯂꯣꯌꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯆꯨꯍꯤ ꯌꯣꯟꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯔꯤ ꯑꯇꯣꯝꯕ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯅꯤ ꯊꯧꯕꯅ ꯏꯃꯥ ꯅꯆꯥꯅ ꯂꯤꯛꯂꯥꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯤꯛꯂꯥꯕꯨ ꯑꯕꯣꯛ ꯑꯃꯥꯏꯕꯤꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯖꯩ ꯊꯥꯔꯤꯛ ꯏꯪꯉꯛ ꯉꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄꯁꯤꯗ ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯣ ꯁꯣꯝꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯅ ꯊꯥꯔꯤꯛꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯏꯁꯨ ꯑꯕꯣꯛꯇ ꯅꯈꯨꯠꯇꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎꯁꯦ ꯑꯕꯣꯛ ꯀꯩꯅꯣꯝꯇ ꯌꯦꯡꯒꯦ ꯇꯜꯂꯤ ꯅꯁꯛꯇꯣ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯑꯩ ꯀꯤꯒꯅꯨ ꯑꯕꯣꯛꯅꯅꯦ ꯏꯁꯨꯕꯨ ꯅꯥꯕ ꯐꯅꯕ ꯂꯥꯌꯦꯡꯗꯣꯏꯅꯤ ꯆꯥꯊꯣꯏꯕꯤ ꯅꯈꯨꯠꯇꯣ ꯑꯕꯣꯛꯇ ꯄꯤꯌꯨ ꯑꯁꯨꯝꯅ ꯂꯤꯛꯂꯥꯕꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯦꯝꯂꯧꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯂꯤ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯍꯩꯁ ꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯊꯥꯔꯤꯛ ꯑꯃꯥꯏꯕꯤ ꯂꯩꯃꯒꯤ ꯋꯥꯐꯝꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯏꯆꯥꯒꯤꯁꯤꯕꯨ ꯅꯛꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯕꯨ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯤꯔꯦ ꯃꯥꯒꯤ ꯀꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯊꯤꯌꯨ ꯂꯩꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯩꯔꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯑꯃꯨꯛꯇ ꯊꯤꯌꯨ ꯐꯒꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯥꯏꯅ ꯊꯪꯗ ꯊꯥꯔꯤꯛꯅ ꯃꯆꯥꯒꯤ ꯀꯥꯡꯊꯣꯜꯗ ꯊꯥꯔꯤꯕ ꯃꯣꯝꯄꯥꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯀꯪꯕ ꯅꯥꯆꯣꯝ ꯑꯃ ꯂꯨꯈꯨꯝꯗ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯊꯥꯔꯤꯛꯅ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕꯤ ꯂꯩꯃꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯊꯥꯔꯤꯛꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯁꯤꯗ ꯑꯀꯪꯕ ꯅꯥꯆꯣꯝ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯄꯣꯠꯇꯤ ꯁꯤꯗ ꯂꯩꯔꯦꯗꯅ ꯑꯀꯪꯕ ꯅꯥꯆꯣꯝ ꯑꯁꯤ ꯑꯩꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯒꯦ ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯕꯤ ꯍꯧꯖꯤꯛꯃꯛ ꯂꯥꯇꯣꯟ ꯑꯃꯅꯤ ꯏꯁꯤꯡ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯄꯨꯝꯐꯥꯏꯅꯦ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯍꯨꯝꯁꯤ ꯊꯧꯔꯥꯡ ꯇꯧ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯌꯥꯎꯕ ꯄꯨꯟ ꯑꯃꯗꯤ ꯇꯥꯏꯔꯦꯟ ꯑꯅꯤ ꯑꯁꯤ ꯃꯥꯂꯦꯝ ꯂꯩꯗ ꯊꯦꯡꯍꯟꯗꯕꯤ ꯂꯥꯇꯣꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯨ ꯑꯗꯨꯒꯅꯦ ꯑꯩꯅ ꯆꯪꯂꯛꯇ꯭ꯔꯤꯐꯥꯎ ꯅꯣꯏ ꯀꯅꯥꯝꯇ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯅꯥꯆꯣꯝꯗ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯂꯤꯛꯂꯥꯗꯨ ꯋꯥꯟꯊꯔꯛꯂꯝꯃꯤ ꯏꯆꯥꯊꯣꯏꯕꯤ ꯃꯤꯠ ꯄꯥꯡꯉꯣ ꯏꯆꯥꯊꯣꯏꯕꯤ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯅ ꯂꯤꯛꯂꯥ ꯂꯣꯌꯥ ꯑꯕꯣꯛ ꯑꯃꯥꯏꯕꯤꯗꯣ ꯆꯪꯂꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣ ꯂꯣꯌꯥꯅ ꯀꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯅꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯕꯗꯨꯗꯤ ꯑꯕꯣꯛ ꯑꯃꯥꯏꯕꯤꯅ ꯇꯟꯖꯥꯗꯨꯗ ꯑꯃꯥꯏꯕꯤ ꯂꯩꯃ ꯆꯪꯂꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡ ꯑꯊꯧꯕꯅ ꯑꯕꯣꯛ ꯂꯤꯛꯂꯥꯁꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯧꯕꯗ ꯃꯍꯥꯛ ꯈꯨꯝꯈꯤꯗ꯭ꯔꯦ ꯐꯥꯊꯧ ꯏꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯈꯤꯅꯨ ꯑꯩꯅ ꯍꯥꯏꯔꯝꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯀꯗꯥꯏ ꯑꯕꯣꯛ ꯑꯃꯥꯏꯕꯤ ꯁꯤꯗ ꯂꯩꯖꯔꯤ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯂꯥꯏꯔꯣꯜ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯁꯥꯗ ꯈꯤꯛꯇꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯂꯤꯛꯂꯥ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯏꯃꯥ ꯃꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯏꯁꯨꯗ ꯌꯦꯠꯂꯝꯕ ꯐꯠꯇꯕ ꯄꯨꯝꯕ ꯃꯕꯣꯛ ꯑꯩꯅ ꯂꯣꯏꯅ ꯂꯧꯊꯣꯛꯂꯕꯅꯤ ꯁꯦ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯁꯦ ꯅꯨꯃꯤꯠ 7ꯅꯤ ꯈꯖꯤꯛ ꯄꯤꯊꯛꯄꯤꯌꯨ ꯐꯒꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯏꯁꯨ ꯍꯛꯆꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯀꯩꯅꯣꯃꯩ ꯇꯧꯏ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯗꯣꯏꯅꯣ ꯑꯃꯥꯏꯕꯤ ꯂꯩꯃꯅ ꯏꯁꯨ
ꯅꯍꯥꯟꯃꯈꯩ ꯏꯁꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯕꯣꯛꯅ ꯃꯥꯡꯍꯟꯈꯤꯕꯒꯤꯅꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯁꯤꯕꯨ ꯀꯅꯥꯅꯅꯣ? ꯊꯥꯔꯤꯛꯅ ꯃꯆꯥꯅ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯨꯕ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡ ꯊꯧꯕꯅ 𝗪𝗵 ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯏꯃꯥ 𝗪𝗵ꯒꯤ ꯇꯧꯕꯤꯃꯜ ꯅꯆꯥꯅ ꯀꯧꯖꯔꯣꯏ, ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡ ꯊꯧꯕꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯆꯥ ꯏꯕꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯏꯆꯥꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯖꯕꯅꯤ꯫ ꯏꯕꯨꯡꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯃꯥ? ꯁꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯣꯏꯅꯕ ꯁꯤꯜꯂꯝꯂꯤꯕ ꯃꯤꯁꯛꯇꯨꯗꯤ ꯊꯧꯕ ꯑꯩꯅ ꯂꯦꯝꯅ ꯈꯛꯊꯥꯔꯔꯣꯏ꯫ ꯊꯧꯕꯒꯤ ꯋꯥꯐꯝꯗꯨꯗ ꯂꯤꯛꯂꯥ ꯊꯧꯕꯗ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ 𝗪𝗵 ꯂꯩꯃꯅ ꯕꯦꯝꯃ, ꯑꯕꯣꯛ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦ꯫ ꯍꯪꯕꯤꯌꯣ ꯑꯕꯣꯛ꯫ ꯅꯪꯉꯣꯟꯗ ꯅꯥꯆꯣꯝ ꯄꯤꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯥꯆꯣꯝ ꯍꯥꯏꯕ? ꯅꯥꯆꯣꯝ, ꯅꯪꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯝꯂꯤꯕ ꯅꯥꯆꯣꯝꯗꯣ ꯀꯅꯥꯅ ꯄꯤꯔꯛꯄ ꯅꯥꯆꯣꯝꯅꯣ? ꯑꯗꯨꯗꯤ ꯏꯇꯥ ꯂꯥꯏꯖꯅ ꯄꯤꯔꯛꯄ ꯅꯥꯆꯣꯝꯅꯤ꯫ ꯏꯁꯨ, ꯃꯇꯨꯡꯗꯗꯤ ꯃꯤꯅ ꯅꯥꯆꯣꯝ ꯄꯤꯔꯛꯄꯗ ꯂꯧꯔꯨꯔꯅꯨ꯫ ꯃꯤꯅ ꯄꯤꯕ ꯄꯣꯠꯁꯨ ꯄꯪꯆꯥꯗ ꯆꯥꯔꯨꯔꯅꯨ꯫ ꯅꯨꯡꯄꯥ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯇꯥꯗꯨꯅ ꯅꯪꯕꯨ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯊꯝꯂꯝꯂꯤꯕꯁꯦ꯫ ꯑꯩꯒꯤ ꯏꯇꯥꯃꯛꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯝꯂꯕ? ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯌꯥꯗ ꯂꯨꯝꯅ ꯈꯟꯖꯕ, ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯝꯂꯕ? ꯃꯆꯥ ꯏꯕꯨꯡ ꯊꯧꯕꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯆꯩꯔꯛꯄꯤꯒꯅꯤ꯫ ꯂꯣꯌꯥꯅ ꯑꯩꯗꯤ ꯅꯍꯥꯟꯅ ꯑꯗꯨꯒꯤ ꯂꯥꯏꯖ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯕꯨꯛꯆꯦꯜ ꯏꯁꯦꯡ ꯁꯦꯡꯂꯝꯃꯣꯏ ꯈꯪꯂꯕꯅꯤ꯫ ꯌꯥꯗꯦꯕ, ꯃꯁꯛꯇꯣ ꯐꯠꯇꯕꯤ ꯃꯥꯜꯂꯦꯕ꯫ ꯊꯥꯔꯤꯛꯅ ꯑꯩꯅꯗꯤ ꯏꯆꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯅꯤ ꯈꯜꯂꯨꯕ, ꯑꯗꯨꯒ ꯃꯥꯗꯤ ꯏꯆꯥꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯆꯥ ꯏꯕꯨꯡ ꯊꯧꯕꯅ ꯍꯌꯦꯡꯃꯛ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯛꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯆꯥ ꯏꯕꯨꯡ ꯊꯧꯕꯅ ꯃꯄꯥ ꯏꯕꯨꯡꯗ ꯇꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥ ꯂꯥꯏꯕꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯅꯨꯄꯤ ꯑꯅꯤꯁꯤꯔꯥ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯦ? ꯃꯥꯅꯤ ꯄꯥꯅꯤꯡꯊꯧ꯫ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯍꯥꯛꯀꯤ ꯅꯇꯥꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ? ꯂꯥꯏꯖ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯃꯟ ꯈꯨꯝꯕ, ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯒꯤ ꯂꯃꯟ ꯈꯨꯝꯕ꯫ ꯀꯔꯝꯕ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯅ ꯑꯁꯤ ꯌꯧꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ? ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯃꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯌꯥꯝꯅ ꯂꯤꯛꯂꯥꯇꯕꯨ ꯅꯨꯡꯁꯤ, ꯂꯤꯛꯂꯥꯇꯕꯨ ꯁꯣꯠꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥ ꯑꯩ ꯄꯨꯟꯅ ꯖꯒꯣꯏ ꯎꯠꯂꯕꯁꯨ ꯃꯌꯥꯝꯅ ꯃꯥꯕꯨꯗ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯃꯥꯅ… ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯃꯈꯥ ꯇꯥꯎ ꯅꯨꯄꯤ ꯃꯆꯥ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯆꯥ ꯏꯕꯨꯡꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯈꯤꯕ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤꯒꯤ ꯃꯩꯔꯤꯅ ꯊꯃꯣꯏꯁꯤꯗ ꯆꯥꯛꯂꯛꯇꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯆꯣꯏꯅꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯈꯤꯕꯅꯤ꯫ ꯃꯆꯥ ꯏꯕꯨꯡ ꯊꯧꯕ ꯁꯥꯎꯅꯤꯡꯕꯅ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯑꯁꯥꯎꯕꯗꯨ ꯐꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯇꯥꯎ ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ, ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯏ꯫ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕ 𝗪𝗵, ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯤꯛꯂꯥ ꯅꯤꯡꯊꯧꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯅꯦꯝꯖꯔꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨ ꯏꯕꯦꯝꯃ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯇꯥ ꯑꯁꯦ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯤꯒꯅꯨ꯫ ꯃꯥꯅ ꯀꯩꯁꯨꯝ ꯁꯪꯗ ꯋꯥꯅ ꯂꯦꯟꯕꯗꯣ ꯅꯆꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯩꯔꯥꯛ ꯑꯁꯦ ꯀꯣꯛꯄꯤꯌꯨ꯫ ꯃꯗꯨ ꯌꯥꯔꯣꯏ ꯅꯨꯄꯤ ꯃꯆꯥ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯕꯨ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯂꯝꯗꯝꯅꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯐꯠꯇꯕ ꯇꯧꯕ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯏꯇꯥꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯠꯊꯔꯝꯕ ꯊꯕꯛ ꯑꯗꯨꯒꯤ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯌꯨ, ꯅꯆꯥꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯄꯥꯏꯅ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯇꯥꯔꯦꯗꯅ ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯅꯇꯥꯁꯤꯅ ꯅꯪꯒꯤ ꯅꯊꯛꯇ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯦ꯫
ꯂꯥꯏꯖ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯥ ꯂꯤꯛꯂꯥꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕꯤꯔꯝꯕ, ꯃꯥ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯨꯔꯦ꯫ ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯨꯔꯦ꯫ ꯑꯗꯨꯒ ꯊꯃꯣꯏꯗꯅ ꯍꯨ ꯐꯨꯝꯗꯨꯅ ꯅꯪꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯠꯇꯦ ꯏꯇꯥ, ꯑꯗꯨꯝ ꯍꯥꯏꯒꯅꯨ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯕ, ꯁꯥꯎꯅꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯎ ꯅꯨꯄꯤ ꯃꯆꯥ, ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯀꯣꯛꯄꯤꯔꯕꯁꯨ ꯅꯪ ꯆꯩꯔꯥꯛ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯅꯪꯒꯤ ꯅꯇꯧ ꯑꯃꯨꯛ ꯍꯟꯅ ꯇꯝꯗꯅꯕ꯫ ꯂꯥꯏꯖꯅ ꯏꯅꯤꯡꯊꯧꯅ ꯄꯤꯕ ꯆꯩꯔꯥꯛ ꯄꯨꯝꯕ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯦ꯫ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯤꯕ ꯑꯃꯥꯏꯕꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯔꯥꯟꯕ ꯇꯧꯕ ꯃꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯊꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯂꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯠꯇꯕ ꯇꯧꯔꯨꯕ, ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯝꯕ ꯂꯥꯏꯖ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯥꯏꯅꯈꯤ꯫ ꯑꯗꯨꯒ ꯊꯧꯕ ꯑꯃꯗꯤ ꯂꯤꯛꯂꯥꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫